Video se Mi Network koba MLM marketing plan ama promote tawjabani. Mi Network ki masina ani suba video ni ahan bagi video da company ase legal oi bagi testimony ke athamjaki. Description ta PDF su hapsaki. Taseng namak Mi Network India ki first legal auto pull system ki MLM marketing plan amani. Product sale ki mong su lay. Money rotation scheme system nati team semgat pa team yang khay phakrabati phajaba income amo oi. Leader kaya satisfactorily income tawnari. Company asina GST TDS ama thambagi aduga tungda pithokpagi system su thamli. Joining only 1000 kaktani aduga non working income lai. Kanagumara join tawre adugagi tokre. Adu arabasu madugi autopula madi phangani. Yes, time di madugi fix nati. Adubu kanagumana level upgrade tawraba. Adu arabadi second level dagi asum fixed time do autopul phangba horani. Manganita, Tramanganita, Yankainita, PDF ta sup na pajan yaure. Company asigi level taret ni. Kanagumbana second rank pawba karaba mana phangdori se chehi amaki manungta around 1 lakh muk ni. Adu arbadi khanba yai. Total 3000 muk chehi amagi thamjin khraga 1 lakh hena phangba. Third level da 3000 nakadori ni. Adu arbadi mana phangdori bu autopul se chehi amagi manungta mangi level du double ni. Yes, company na condition amadi thamli level khuding da mi ani happa. Masi criteria ni asumna level 3 karaba 4 karaba adurabadi magi autopul se chahi amagi manung di ame. Masina non working income waire work to mi amagi income di amna laire. Direct bonus, level bonus, autopul, royalty, club bonus, super bonus asina chingpa. Aduna ngak pulising khrabadi paisai khaud changbo ini fixed time da autopul piba company pangthok thokti aduna masi laibak yengbe ai. Further detail wari sabagi tamak description da phone number laire mauda contact tawbiyo aduga kanagumana join tawraga activate karam tawni madugi matang do afam kharatanga aduga joining link amadi PDF su thamjari. Activate tawgi mong do sumna ahan bada register tawrani madugi matungda message lakani password login ID pirakani madu isanan thamlaba madu use tawraga amuka changlani Mi Network website ta audagi website ugi mathakta 3 line khak chingraga pikna laibani mauda changlani fan request yarongwani mauda changani audagi chingtharaga Mi Network @iqwik photo do uripa asumna masigi link ase copy tawduna puraklaga phone pay natra Google Pay dagi payment tawkraba UPI ID sida adugi matungda UTR do aina payment tawkhiba UTR number do madu copy tawun puraklani ngasai gi Mi Network page adu da chalani aduga makha da chingtharaga amount iriba sida haplaga UTR number do paste tawramlani adagi makha da line sida done haibam ibiramlani ngahak matungda aigi paisa do fan wallet ta leiramlani matang amuk ngasai gi 3 line do chalaga ID activation natraga upgrade option do da namlaga transaction password isagi pirakpodo madu haplaga activate tawdorini simple process ni interest yawi tuna platform asida change khalabati phone number do gasu adum wari sabirak. So thanks for watching.